Loyalam E-PAO tabiriba khudingmapu Hutrom Susmitana ayuki pau pizari. Harautel jingthakta anti-drone jammer khinduna cheksin thaurangi thabak lokhatpa hokre. Kuki narco terrorist singna drone sizinaduna maitei khulda bomb thadabagi thabak chatharakpa ase thingnabagi damakta Manipur lengakna akhanana lokhatpa thauling senabagi thabak thauramgi manung chana anti-jammer khinbagi thabak chathaba haurakle. Pause asina phangwa paugi matung inadi Imphal West District ki manung chana Harautel Sports University manakta leiriba CRPF ki camp asida anti-drone jammer ama khinduna thamkhre hari manak nakpada leiba khunja kharana pauche asida phongdorakpadi CRPF ki camp asida anti-drone jammer khinduna thamle haibasi Manipur Police ki makok thongba amana club ki secretary na chingbada telephone tawduna khangalakibani anti-drone jammer khiliba asina Harautel ga thangnana leiriba maitei khulsing haibadi senjam chirang kautruk amadi thangnana leiriba maitei khulsing asi cover tawangangani hairiba maitei khulsing asida Kuki narco terrorist singna drone sizinaduna bomb thadarakadaure haiba irai laina control tawangangani haina su phongdorakhi amaromda chief minister NB Rengi makhada anti drone jammer khinbagi thabak paikhatuna khunja sing asoi angam thoktana ba paikhalakliba ngak senbagi thabak asibu senjam chirang kautruk amadi akoibada leiriba maitei khulgi khunja kayana su thagatpa phongdorakle Kautruk maning chingthak amadi Harautel mathakta Kuki singi anoba bunker sing sajilam lai Kautruk maning chingthak amadi Harautel mathakta Kuki singi anoba bunker mari manga sajilamba thengnare security force na leirabasu Kautruk maning chingyang mathak ki saruk sing area da domination tawduna leire hari masigi matangda press na phongba video footage amada masing yamlaba Kuki khutlai paiba sing Kautruk amadi Harautel maning chingda anoba bunker sing sajinuna leiba thengnare hairiba mafam sing asi Kautruk amadi senjam chirang attack chathanabagi epicenter oriba mafam ni hairi mafam asigi akoibada security force sing leirabasu Kuki khutlai paiba singna afaba makhalgi khuchu khulai paiduna ifongfongna leiba thengnare oirakliba fibam asina khul asigi manak nakpada leiba maitei khul sing Kuki singna khangaudana attack amuk chatharakadra haibagi achoba mi paiba ama leire Press na fangba report amagi matung inna ngarang numit yungba pung ohumlong tarakpa duaida Kuki singna Kautruk amadi senjam chirangi akoibada nongthaki saruk singda drone koipai paiduna leiki hari Kuki singna chatharakleba lalong adu chingnarakpadagi maitei khullomdagi su drone thagatuna yenglubada gari mayam Harautel mathak lambi amadi Kautrukta Kuki khutlai paibasing changchilakiba unarakpani haina pau asina makhatari Kuki Chin Militant Singi Mathakta Operation Jaima Kali Chatharagani Haina Bharat Hindu Mahasena na Phongdorakle Chin Kuki Militant Singna Manipurda drone bombing amadi rocket attack tawduna Indian National Army INA da attack tawba amadi Hindu Pandit kaya hatpatupa tawre haibasi haujikti Bharat Hindu Mahaseva VHMH Dilina Mayek Singna Khangle Maram aduna North East ki Hindu Dharma chatpa miyam kanabagi damak India gi state khudingmakta Operation Jai Ma Kali Chatharagani haina Bharat Hindu Mahasena North East Army Ministry of Defense Silongdagi thadorakpa cherol amana hari Cherol asina hai haukiba chahi lising ani kulhumdagi me ahumdagi Chin Kuki narco terrorist singna bomb langsinduna Hindu gi laisang kaya amang ata thokhankhre maru aina Myanmar dagi narol da changlapa Chin Kuki militant singna New Delhi gi Noida Gurugram da camp hangduna leiri aduga khuchu khulai kaya puthok pusin tawduna Manipur da attack tawnaba plan tawri India gi atopa state singda huran lanonda na tharakliba Chin Kuki narco terrorist sing thiba humbagi thabak asi Rashtriya Swayam Sevak Sena amadi JK Sena na thodang lawragani maram aduna India gi state khudingmakta leiriba maitai Hindu dharma chatpa makhai yamna chekshina leibiyo India gi atai state singda VHMS ki mobile unit legani masida miyamda pau pibirau terrorist sing asi takthokpada Bharat Vasia khudingmakna amata oina khongjang changminnasi Delhi da su Chin narco terrorist sing thiba humba amadi lanthengnana bagidamak chekshin thaurang lakhwale haina su cherol asina thamlakli loinana VHMS ki leigadaba location sing su miyamda khanghalakli India lengakna hauzik fawba thabak amata lakhataba karigino haina thaunaujam Maheshwarna hanglakli
Kuki Militant Chamapan Rom Manipura Changlak Kiba Wafong Mari Lena Ngasi Fawa India Lenga Ki Maikaidagi Karigumba Tabak Amata Lokatana Leriva Asi Karigino Haina RPI Atwale Guinness Secretary Taunauza Maheswarna Hanglakli. Collaborate, Inspire, Accelerate and Archive Haiba Team the Annual Conclave Lisingani Kunmari Delhi Hotel Hyatt Pangthokpa Thoram Amada Mahagna Hai Chief Secretary Advisor na Press Meet Kauduna Pongdoropa Wafam Haiba Asi Karigumba Amadi Soidana Leirabani Masi Fawada India Lengakna Chap Chabe Exan Amata Lokatana Leba Haiba Asi Yamna Laibak Tibani Kuki Kutlai Paiba Singna Manipurda Misal Yauna drone bombing Chataduna Misa Miyam Hatliba Asida Kananaba Kuki Singbu Mapungfana Tantokiba Matautai Haiba Wafam Tamlakli Automotive Skill Development Council ASDC na Sinduna Pangtokiba Annual Conclave Lisingani Kunmari Adu India Lengaki Minister of State for Justice and Empowerment Ramdas Atwale Amadi LIDCOM gi Managing Director Dharmajyati Gaza Vienna Sarukyaki Tengnopal gi SP gi Aranba Pauna Miyabo Pakhatna Hale Haina KNA na Fongdorakli India Langa Kasu Tonariba Kuki National Army KNA KNO gi Under Secretary Department of Information Amadi Publicity Stephen Kuki na Thadorakpa Sengdokpa Cherol Amana Hairibadi Tengnopal SP na Secret in Lumises Amana Kuki National Army na Ngak Selaga Myanmar dagi Manipur ngamkhaida leiriba khul ani Howland Fai amasung team Mainauda drug amasung nongmai maru pusilakani hariba pau asi yumfam yaudaba aranba pau na sagatpani hari KNA gi Cherol asina makha taribadi KNA na India lenga ka suspension of operation tauna khraba matungda drug ki karwar nongmai maru lon na puthok pusin tawbagi mayok ta lei asigumba pau asina miyam da lana ahongba propaganda oi tawriba asi Manipur lengak amadi masigi machinery sing na tawbani amaramda Cherol asina hai handakta Chief Minister Office gi thokiba viral oikiba Kuki Militant Chamapan lom Manipur da Myanmar dagi changlakpagi wafam Asina nation amasida amuk hanna lengak na chamamnaba pokhale masina minority Kuki community da tawriba mong asi mokri lengak asina sanabani Hiram asida mari leinaba authority na thizin birabadi chumdaba pau asi dagi khudong thiba ngakthokpa ngamgani Hiram asida SP Tengnopal na aranba pau sandokliba asi achumba pau khanglaba matungda pau pibiyu masidagi thoklapa chumdaba pau asigi responsibility khudingmak SP Tengnopal na pugadabani haina KNA gi Cherol asina makhata taana hari Award fangdaba artist ama hapchinduna artist kaya gi pukning wakhal hanthahalle haina thangjam sunitana fongdoraklei Manipur lenga ke Commerce and Industry na State Award piduna ikai khumnaba utkraba artist amabu na thairamlaga DC Handicraft Porompat ke director yauna miyoi kharaga State Award phangdaba artist ama hapchinduna training pinihalamba asina khutcha hairaba artist kaya gi pukning wakhal hanthale mari leinaba singni yengsinbiyu haina M or H Susan Industry Proprietor thangjam sunita na fongdorakli Ngarang Manipur Press Club ki Thangjing Hall da pangthokiba paugi mifam aduda Sunita na makha taraduna DC Handicraft Poropat ki makhada Iril bungda leiba Funal Maring Khulda Dry Floor gi training program ama July Kunipan dagi hauduna tha ani gi oiba training program ama chathaki tasengna asigumba training program asigi trainer asi national natraga state award fangdaba miyoi singna oiba yade haibalei asigumba leiriba kaya asina thairamduna state award ama tasu phangdriba santibala sapam haidiba miyoi asi training program adugi trainer oina DC Handicraft Porompat ki director ga manaduna hapchinki masigi damak director masa unaduna wari sanakhiba leire Adumapo training adumakhatana adumak chathaduna nahan September 16 ta loisingkre lamdam asida leiriva awardee kayabu na thaiduna asigumba corruption tawduna miyamgi hakmatpagi thabak tawribasing asi mari leinabasing na kupna yengsinduna state amadi national awardee kayada leiriba khudong sadabasing kokhanaba mari leinabasingi pukning chingsilakle KCP gi group manga ga lenga ka pistock ki damak process aure
Lona Khinkhre lalhalok KCP gi tongan ba group manga ga Manipur lenga ka peace talk tongnabagi process ngarangdagi haure haina press na fangba pau amana hare pau asina makha taribadi Manipur da hojik thokliba kanglup anigi irang asina Manipur thugaina ba honarakliba asigi damak Manipur kananabagi damak tongan ba KCP gi group manga ga ngarangdagi lenga ka peace process ki tharang asi paikhatpa haukhibani hari makha tana su lehoriba KCP gi lup khara amasu yauraba yai haina thajanari ngarang peace talk ki damak process haukraba KCP gi group manga adudi KCP paikhomba KCP khoirangba KCP poirei maitei KCP lamyanba khuman amadi KCP taibanganba group ni hari Angang marigi manungda amadi deworm infection torakpa yabagi oithokpa lai haina Dr. M. Dinesh na fongdorakli Angang marigi manungda angang amadi deworm infection torakpa yabagi oithokpa leivana lengakna paikhatliba deworming program asida matam chana hidak pizabiyu haina National Health Mission gi State Mission Director Dr. M. Dinesh na appeal torakli Hiramasigi matangda ngarang lamfel patal leba State Mission Director gi conference hall da pangthokpa paugi mifam amada wafam asi fongdokladuna M. Dinesh na hai kumja lising amaga taranga dagi Ministry of Health and Family Welfare gi makhada chahi amadagi na taramapan phaugi manungda leba angang singidamak National Deworming Day asi chahi amada round anirak pangthoktuna lakli Manipur da chahi asigi oina April 30 da ahanba round gi National Deworming Day ngarang pangthokre ahanba round gi oina angang lak nipan ga lising humdra mapan chatruk ka humdra taret target tawbal manungda angang lak nipan ga lising niputaruk chatruk ka humdra manga deworming gi program asina konchinba ngamki National Deworming Day gi ani subar round tha asigi kun mari dagi mathang tha October gi mari fawba chathagani Deworming program asida chithanan thauba angang sigindabang October mari dagi tara mari fawba makhatana pangthokani ani subar round gi oina aikoina target tawriba angang gi masing lakh mangaga lising yangkai humdoini Ministry of Health and Family Welfare gi makhada kumja lising aniga traunga dagi chatharakliba program asi Manipur dasu Social Welfare Department amasung Department of Education as na kutsamnaraga pangthoktuna lakli chahi ama dagi na manga fawagi manungda leba angang singde angalwadi gi kuthangda pigani haikhe ngarang dagi Kakching Post Office ki thabak haukhre Kakching Higher Secondary School gi hek mayoknabadat nongna saba staff quarter yaba postal building da ngarang dagi Kakching Post Office ki thabak haukhre Thoram aduga mari leinana JNGVO gi President KNH Sadradari Singhana hai Kakching gi Post Office asi hana asanba mafam amalawduna leirambani adubu gari thampham yauna mafam chinbana maram oiduna JNGVO na achoba thodang lawduna lupa crore ama henbagi senfam changna nongna saba building asi ngarang dagi thabak suba hauba asina miyamda chauna postal service ki kanaba piba ngamlagani amaromda Kakching Post Office asi hena sakhwat hanava higher selection grade 2 ama full time inspector ama yauna personal packaging unit ama thambinaba Director General of Post Office New Delhi amadi Chief Postmaster General North East Circle Shillong da cherol thaduna taksingkhre masida natana Post Office asida hangleba passport seva kendra da amuk hana online appoint yahanaba mari leinaba singda su taksingkhre online gi communication chawthoklabasu offline postal communication asi adumak mathau tari haike Irang sida uniform setlaga rasniti yaubiganu uniform de uniform gi thabak tawsi haina imagi mairana fongdorakli Uniform setlaga rasniti yaubiganu uniform de uniform gi thabak tawsi tha asigi kunipan gi matungda thoklapa afafata khudingmak haidokhiba wangaktaba security advisor amadi DGP na pugadabani haina imagi mairagi maiketegi thamlakli wafam asingarang Manipur Press Club ta pangthokiba paugi mifam amada imagi mairagi convener TH Sujata na fongdokhibani mahakna makhatana hai security advisor Kuldip Singhana Kuki Khutlai paiba chamapan changlakre haina mahak masamakna fongdokhiba wafambu amuk aranbani haina thamlakpa asi uniform setpa officer amagi thodang leitaba thabakni
Masimak changlakte hairabadi chatliba tha asigi kunipangi matungda thoklapa afafatta khudingmak security advisor amadi DGP na pugadabani. Mahakna hai kariumba masi ngamdrabadi masana masagi famdagi resign tawgadabani hairaduna lamdam asigi kuiraba lan asida lairiba MLA minister sing asina karisu haidana lairiba asi kari karamba aronba thabak tawrubagino separate administration taliba minister MLA tarada karisu tawbangamdaba habasi Kuki da fongna lengak asina mateng pangwani haina maral sirakli. Aroibada maru oiba pau amuka hanna pizari. Kautro maning chikthak amadi harau tel mathakta Kuki singgi anauba bunker sing sajilam lai. KCP group mangaga lenga ka pestock ki damak process hokre. Harau tel jingthakta anti-drone jammer khinduna cheksin tharangi thabak lokhat pa hore. Chin Kuki Militant singgi mathakta Operation Jai Ma Kali chatharagani haina Bharat Hindu Mahasena na fongdorakle. Matang asida ayuki pau piba loizare loyalam E-PAO tabiriba khudingmakpu amuka hanna khurumjari.